ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯗꯦꯡꯒꯤ ꯊꯦꯡꯅꯅꯕ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯛꯇꯅ ꯗꯦꯡꯒꯤ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯅ ꯐꯣꯡꯗꯣꯛꯂꯤ State asida leiriba Central Force lising humpu amadi State Force lising kuntramangar romasina mathong ningthina pangthoklabadi kuki terrorist sing logi wangmada Myanmar dagi Manipur da changsilakpa ngamloi haina kokomina phundurakli Northeast ki state singa se Afghanistan ke fibam adumak tahanaba Government of India na hotnari haina Inner Manipur Parliamentary Constituency ke MP Dr. Angupcha Bimol Akoijamna Maral Sikre Jiribam District ki JT Rotagi Mungbung Sejang Tamna Central Force ke personal amadi ko ki khulai paiba sing punna laknabagi mami ma drone dagi uba fangle hairi Case khudingmak court yogini haiba leitaba manamna legal aid clinic ki mateng lawraga lok adalat ta yanaba purakna bahotnasi haina Manipur High Court ki judge Justice A Guneswar Sarmana appeal tawrakli Amadi Manipur gi apunba ki saktam ngakpada ruling amasung opposition leiriba MLA amadi minister singgi achouba thodang lei haina taragi cheksu gi chairman Khaidin Manina phungdarakli